ꯂꯦꯞꯂꯣꯏ ꯍꯥꯏꯕꯁꯤ ꯅꯪ ꯊꯥꯖꯒꯗꯕ ꯅꯠꯇ꯭ꯔꯥ? ꯑꯩꯒꯤ ꯑꯐꯕ ꯂꯥꯏꯕꯛ ꯄꯨꯝꯅꯃꯛ ꯆꯠꯈ꯭ꯔꯕꯅꯤ ꯗꯣꯛꯇꯔ. ꯑꯩꯁꯨ ꯆꯠꯅꯤꯡꯉꯥꯏꯅ ꯈꯜꯂꯨꯔꯦ. Kasi natin ay pinipasina. Ay kapimigay doktor. ꯍꯧꯖꯤꯛꯇꯤ ꯑꯩ ꯏꯇꯣꯝꯇ ꯆꯠꯂꯤ. ꯑꯩ ꯂꯨꯍꯣꯡꯕꯒꯤ ꯃꯄꯥ ꯍꯧꯗꯣꯛꯂꯨꯕꯗ ꯅꯪꯅ ꯊꯦꯡꯊꯅꯕꯒꯤ ꯃꯔꯝ ꯊꯤꯈꯤꯕꯗꯨꯅ ꯉꯁꯤ ꯐꯤꯕꯝ ꯑꯁꯤ ꯌꯧꯈꯤꯕꯅꯤ. ꯊꯤꯡꯊꯗꯅ ꯃꯤꯌꯥꯝ ꯈꯪꯅ ꯃꯤꯌꯥꯝ ꯑꯃ ꯆꯥꯎꯅ ꯅꯪ ꯑꯣꯏꯅ ꯂꯧꯕ ꯂꯥꯛꯀꯅꯤ ꯃꯇꯣꯏ. Ay bulong-bulong ba? ꯀꯩꯅꯣ ꯍꯟꯅꯨꯔꯦ ꯍꯥꯏꯔꯤꯔꯣ? ꯑꯩ ꯄꯨꯟꯁꯤꯕꯨꯁꯨ ꯂꯣꯛꯈ꯭ꯔꯦ. ꯑꯗꯨꯕꯨ ꯑꯉꯥꯡꯗꯨꯕꯨꯗꯤ ꯅꯪꯅ ꯀꯟꯕꯤꯔꯝꯃꯦꯗꯅ. ꯅꯪꯗꯤ ꯄꯣꯛꯄꯒꯤ ꯃꯍꯩ ꯌꯥꯔꯕꯅꯤ.